Imphal Today-na akhanana puthokjaba thauram Imphal Today-gi saknairubasing haina mingthonjaba thauramgi saruk ama oina ngasi anisuba episode-ta puduna lakchari aikhoigi yelhongaidagi leijaraklaba haising yauna tongan-tonganba makhalgi haira singgi charasing anemba mongda puthoktuna mai pakpagi lambida changsilakliba longmi amagi mapau Imphal Today-na leijariba mafam ase Thoubal district ki Langathel Mabang Lekai da leiba haira thaduna mai pakpagi lambida khong thangjelakliba Sagolsem Boboi gi farm dani hairiba mafam asida changjaraga ikhoina pharmacy gi mapu oibiriba Sagolsem Boboi go unajaraga pharmacy horakpa matamdagina hojik phawbada thengnakiba awa nungai gi madei hotnarakhiba mayam adugi maramda khangnanabagi khangminanabagi tanja adu lawjege aikoi hoji pharmacy da changsilaga Sagolsem Boboi ga unabagi tanja adu lawjege khangminas ado ozagi site tegi isagi ming degi leifam aduga ekoigi farm si horakpa matamda wagiba thengnagiba awaba nungaiba mayam adugi maramda ozagi site tegi khangnanabagi tanja adu lawjage ahan boina ozagi intro oina isagi leifam je amuktang mayamda mingga kona namtang haibiyo je Thon district ki manungda leiba Langathel Mama Lekai degi ne manti khona gong haina ju khangnabani haiba mafam jidagi ne aina Boboina Law Sangam Ahumlom Pak Chawna Organic ki oiba Santhi Sanyunggi harsing sijinaduna yelho haising yauna tongan ba makhalgi hailei kayamarum thaduna amadi nursery semduna puthokli mahakna mai pakpagi lambida changsinduna puthokliba organic ki hai amadi hailei charasing miyamna pamna leiba laknare ngasidi mahakki farmda hauriba tongan ba makhalgi komla sing hai makhal sing marang kain hektuna puthokle adumakpu hai sing yonbagi mahutta lemna piduna mahaw yenghanba pijabana mahakki apenba oihauri aikhoigi tongan ba thauram singda yaudaba yadraba hanadagi leijaraklaba yelhau hai sing yauna makhal kayagi hai lei singi awatpa mayam ama manipurda leiri masida kharatang oirabasu menkhattuna miyamgi awatpada mateng pangba ngamlagadi khanduna nursery semduna boboina hai leising asi thaba horakhibani tauningbadi mayam amani adubu paisa leiba natabana apenbadi oihodri boboina ngasidi hiram asida mai pakpagi lambida changsinba kharamakhai ngamjare mahakna hai lei thaduna nursery semba haurakpa matamda leingak ka mari leinaba singdagi mateng loge haiba khanki tauge khanjaba thabakti kaya amani adubu paisa leiba natabana apenbadi oihodri boboina ngasidi hiram asida mai pakpagi lambida changsinba khara makhaidi ngamjare mahakna hai lei thaduna nursery semba horakpa matamda leingaki mari leinaba singdagi mateng loge haiba khanki khangna chanaba sangga leitabana ngamkide horticulture department da poly house pibinaba sabinaba haijabadi leikhre sage di haibiraki ngasi fawbada sabiba pibirakpadi leitri leingaki mateng ngairabadi oiraroi khanduna masana poly house sanaba potchei langba horakhi adubu kawba ngamlaroidaba mateng ama hairagadi Langathel khungang asida miyoi nipal na saba iron waki team ama lei makhoina yot puthokpiduna paisa amata lawbidana hauzik leiriba poly house ahum asi sabikhibani boboina tilhak hidat khara natana mapal lamdagi pusilakpa harsing amata sijinadana organic ki oiba Santhi Sanyunggi har khaktana ngasi fawba sijinaduna lakpana mafam asida paliba komla yauna tongan ba haising chabada mahaw leire hakchangda karimata sokningai oidre haibagi thajaba piba ngamjare hojikti tilhat hidaksu kaithel-dagi leibagi mahutta organic ki oiba hidaksing sijinaba haure aikhoigi local gi haising asisu yamna nemba mawongda palhalaga puthoknaba yamna kanna hotnari miyamna hybrid hainariba asisu
ꯃꯁꯛ ꯈꯛꯇ ꯐꯖꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯍꯩꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯍꯥꯎꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯣꯀꯦꯜꯒꯤ ꯍꯩꯁꯤꯡ ꯆꯣꯔꯐꯣꯟ ꯅꯣꯕꯥꯕ ꯍꯩꯅꯤꯡꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯩ ꯃꯈꯜꯁꯤꯡꯁꯨ ꯅꯦꯝꯅ ꯄꯥꯜꯍꯟꯗꯨꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯍꯧꯔꯤ ꯉꯁꯤ ꯊꯣꯛꯆꯔꯛꯏꯕ ꯐꯥꯔꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯒꯤ ꯍꯩ ꯔꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤ ꯈꯔ ꯃꯦꯟꯈꯠꯆꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯐꯥꯔꯝꯁꯤ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯒꯗꯤ ꯊꯕꯛ ꯑꯃ ꯍꯧꯕ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯔꯗꯤ ꯋꯥꯕꯁꯦ ꯁꯦꯡꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄ ꯅꯠꯇꯕꯅꯤ나 ꯋꯥꯈꯟꯗꯕꯨꯗꯤ ꯊꯕꯛꯁꯦ ꯋꯥꯈꯟꯗꯤ ꯌꯥꯝ ꯆꯥꯎꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯍꯦꯛ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯉꯝꯗꯕ ꯑꯗꯨ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅꯁꯨ ꯁꯔꯀꯥꯔꯗꯒꯤ ꯃꯇꯦꯡ ꯂꯧꯒꯦ ꯀꯥꯏꯅ ꯋꯥꯈꯟꯗ ꯈꯟꯖꯔꯒ ꯍꯥꯏꯗꯤ ꯁꯪꯒ ꯕꯪꯒ ꯂꯩꯇꯕꯅꯤꯅ ꯍꯦꯛꯇ ꯉꯝꯗꯦꯕ ꯑꯗꯨꯕꯨ ꯉꯝꯗꯦꯅ ꯑꯩ ꯉꯁꯤ ꯇꯣꯛꯇꯕꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩ ꯆꯥꯔ ꯑꯣꯏꯔꯁꯨ ꯀꯩ ꯑꯣꯏꯔꯁꯨ ꯈꯣꯝꯒꯠꯆꯔꯒ ꯇꯦꯛ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕꯗꯤ ꯍꯤꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯑꯣꯏꯔꯣ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯣꯏꯔꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅꯤ ꯈꯪꯗꯦ ꯑꯦꯅꯤ ꯐꯥꯏꯅꯥꯟꯁ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯅꯕ ꯍꯥꯏꯕꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯀꯝꯗꯧꯕꯤ ꯀꯩꯅꯣ ꯂꯣꯟꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯇꯁꯦꯡꯅ ꯉꯁꯤꯐꯥꯎꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤꯕꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯄꯣꯂꯤ ꯍꯥꯎꯁꯀꯨꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯁꯥꯒꯦꯗꯤ ꯍꯥꯏꯌꯦꯕ ꯁꯥꯗꯤ ꯁꯨꯡꯁꯥ ꯁꯥꯗꯕ ꯄꯤꯔꯛꯄꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯗꯕꯀꯣ ꯑꯗꯩ ꯑꯩꯅ ꯑꯁ ꯃꯁꯤ ꯀꯩꯅꯣꯒꯤ ꯁꯔꯀꯥꯔꯒꯤ ꯄꯣꯂꯤ ꯍꯥꯎꯁ ꯉꯥꯏ ꯂꯩꯔꯒꯗꯤ ꯑꯩ ꯊꯕꯛꯁꯤ ꯌꯥꯔꯔꯣꯏ ꯑꯩꯅ ꯑꯩꯒꯤ ꯂꯩ ꯀꯩꯒ ꯁꯨꯝ ꯈꯔ ꯌꯣꯟꯕ ꯁꯦꯟꯁꯦ ꯁꯤꯁꯤꯅ ꯃꯁꯤꯅ ꯄꯣꯂꯤ ꯍꯥꯎꯁꯁꯦ ꯁꯥꯅꯕ ꯌꯣꯠ ꯑꯦꯔꯦꯟꯖ ꯇꯧꯕꯀꯣ ꯑꯗꯣ ꯑꯩꯅ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏꯗꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯡꯉꯊꯦꯟꯗ ꯑꯥꯏꯔꯟ ꯇꯤꯝ ꯑꯃ ꯂꯩꯌꯦꯕ ꯃꯣꯏ ꯃꯤ 9ꯅ ꯁꯥꯕ ꯃꯣꯏ ꯑꯥꯏꯔꯟ ꯇꯤꯝꯁꯤꯅ ꯀꯌꯥꯃꯨꯛ ꯊꯃꯣꯏ ꯆꯥꯎꯔꯒꯦꯗ ꯑꯩ ꯁꯤꯗ ꯁꯥꯔꯤꯕ ꯍꯦꯛ ꯁꯥꯕ ꯌꯣꯠꯀꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯃꯨꯛ ꯂꯧꯔꯣꯏꯅ ꯉꯁꯤ ꯄꯣꯂꯤ 3 ꯁꯥꯏꯁꯦ ꯃꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯂꯨꯄꯥ ꯑꯃ ꯂꯧꯈꯤꯗꯦ ꯁꯧꯅꯕ ꯑꯦꯂꯦꯛꯇ꯭ꯔꯣꯗ ꯍꯥꯏꯅ ꯌꯣꯠ ꯁꯧꯅꯕꯁꯦ ꯁꯤꯐꯥꯎꯗ ꯃꯣꯏ ꯃꯁꯥꯅ ꯄꯨꯔꯒ ꯂꯥꯛꯑꯒ ꯁꯥꯕꯤꯈꯤꯕ ꯑꯗꯨ ꯑꯩꯒꯤ ꯍꯦꯛ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯐꯥꯔꯝꯁꯦ ꯇꯧꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯦꯡ ꯄꯤꯈꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯕ ꯂꯥꯡꯉꯊꯦꯟꯒꯤ ꯑꯥꯏꯔꯟ ꯇꯤꯝꯁꯦ ꯑꯁꯤꯁꯦ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯣꯏꯔ ꯃꯣꯏꯗ ꯑꯗꯨꯝ ꯄꯤꯅꯤꯡꯉꯦꯕ ꯏꯁꯦꯡ ꯁꯦꯡꯅ ꯃꯣꯏꯅ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯃꯣꯏꯅ ꯇꯧꯕꯤꯈꯤꯕꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯁꯨ ꯀꯥꯎꯔꯣꯏꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯒꯤ ꯑꯣꯖꯥꯗꯒꯤ ꯄꯩꯁꯥ ꯑꯃꯨꯛ ꯂꯧꯈꯤꯗꯦꯕ ꯁꯦ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯈꯣꯏ ꯁꯥꯕ ꯂꯣꯏꯔꯒ ꯑꯩ ꯄꯨꯈ꯭ꯔꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥ ꯐꯥꯃꯤꯟꯅ ꯆꯥꯃꯤꯟꯅꯕ ꯑꯗꯨ ꯂꯣꯏꯔꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯗ ꯆꯥꯏꯒꯗꯕ ꯍꯤꯗꯥꯛ ꯍꯥꯏꯕ ꯇꯥꯔꯦ ꯍꯤꯗꯥꯛ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯅꯤꯗꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯕꯣꯕꯣꯏꯗ ꯊꯦꯡꯅꯕ ꯑꯋꯥꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯩꯁꯥꯁꯤ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯥꯛꯏꯕ ꯁꯤ ꯌꯣꯟꯕꯁꯤꯗꯒꯤ ꯂꯥꯛꯏꯕ ꯏꯟꯀꯝꯗꯨꯅ ꯑꯗꯨꯝ ꯀꯣꯟꯅꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯅ ꯃꯦꯅꯦꯖ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅ ꯏꯟꯀꯝꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯈꯤꯕ ꯍꯥꯏꯗꯤ ꯄꯩꯁꯥꯗꯨ ꯂꯩꯇꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯁꯤ ꯌꯣꯜꯂꯛꯄꯗ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯋꯥꯕ ꯍꯥꯏ ꯇꯥꯔꯗꯤ ꯄꯣꯂꯤꯕꯦꯛ ꯂꯩꯕꯗꯅꯦꯕ ꯑꯩꯈꯣꯏ ꯋꯥꯏꯁꯦ ꯄꯣꯂꯤꯕꯦꯛꯁꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯄꯣꯂꯤꯕꯦꯛꯁꯤ ꯃꯣꯟꯗ ꯂꯩꯔꯦ ꯍꯥꯟꯅꯗꯤ ꯑꯃꯐꯥꯎ ꯂꯩꯔꯝꯗꯦꯕ ꯑꯃꯐꯥꯎꯁꯤ ꯂꯩꯇꯗ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯩꯅꯤꯡꯕ ꯆꯥꯡꯗ ꯍꯥꯏꯗꯤ ꯑꯩꯅ ꯄꯣꯠꯇꯨ ꯌꯣꯜꯂꯕ ꯂꯩꯕ ꯉꯝꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯇꯤꯜ ꯍꯤꯗꯥꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄꯗꯤ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯑꯀꯟꯕꯗꯤ ꯁꯤꯖꯤꯟꯅꯗꯦꯕ ꯑꯣꯔꯒꯥꯅꯤꯛꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯩꯕ ꯍꯥꯏꯗꯤ ꯄꯥꯕ꯭ꯂꯤꯛꯅ ꯍꯧꯖꯤꯛ ꯑꯩ ꯄꯥꯜꯂꯤꯕ ꯀꯣꯝꯂꯥꯁꯤꯡꯁꯦ ꯆꯥꯕ ꯃꯇꯝꯗ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯟꯊꯤ ꯁꯟꯌꯨꯡꯒꯤ ꯁꯦꯝ ꯍꯥꯟꯅ ꯁꯨꯝ ꯁꯤꯖꯤꯟꯅꯕꯅꯤꯅ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇ ꯑꯣꯏꯔꯁꯨ ꯇꯤꯜ ꯍꯤꯗꯥꯛ ꯑꯣꯏꯇꯥꯔꯁꯨ ꯑꯣꯔꯒꯥꯅꯤꯛꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯀꯥꯞꯄꯦ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯍꯦꯟꯕꯁꯦ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯦ ꯑꯗꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯑꯗꯩ ꯑꯃꯁꯦ ꯍꯧꯖꯤꯛꯇꯤ ꯋꯥꯗ꯭ꯔꯦ ꯍꯥꯏ ꯂꯣꯀꯦꯜꯒꯤ ꯚꯦꯔꯥꯏꯇꯤꯁꯦ ꯑꯩꯈꯣꯏꯅ ꯅꯦꯝꯅ ꯑꯌꯥꯝꯕ ꯄꯥꯜꯂꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩꯕ ꯍꯥꯏꯗꯤ ꯄꯥꯝꯕꯤ ꯑꯌꯥꯝꯕꯁꯤ ꯋꯥꯡꯉꯀꯥꯟꯗ ꯄꯥꯟꯕ ꯄꯥꯜꯂꯤꯗꯅ ꯑꯗꯨ ꯌꯥꯔꯤꯈꯩ ꯑꯩꯅ ꯅꯦꯝꯅ ꯄꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯕ꯭ꯔꯤꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯌꯦꯡꯅꯕꯗ ꯃꯍꯥꯎꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯂꯣꯀꯦꯜꯅ ꯁꯨꯝ ꯍꯦꯟꯕꯅꯦꯀꯣ ꯁꯨꯝ ꯍꯦꯟꯕꯅꯦꯕ ꯑꯗꯨ ꯂꯣꯀꯦꯜꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯟꯒꯟꯗꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯔꯒ ꯌꯥꯝ ꯄꯥꯜꯂꯒꯗꯤ ꯂꯣꯀꯦꯜꯒꯤ ꯄꯣꯠꯁꯤꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯕ꯭ꯔꯤꯠ ꯍꯥꯏꯁꯤꯗꯤ ꯃꯁꯛ ꯐꯖꯕ ꯋꯥꯅꯦꯕ ꯃꯍꯥꯎꯗꯤ ꯀꯩꯁꯨ ꯌꯥꯗꯕꯅꯤ ꯆꯥꯕꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯂꯣꯀꯦꯜꯒꯤꯁꯦ ꯑꯌꯥꯝꯕ ꯀꯟꯅꯗꯤ ꯁꯦꯝꯒꯠꯂꯤꯕ ꯍꯥꯏꯗꯤ ꯆꯣꯔꯐꯣꯟ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯍꯩꯅꯤꯡ ꯑꯣꯏꯔꯣꯀꯣ ꯑꯗꯒꯤ ꯍꯩꯀ꯭ꯔꯨ ꯑꯣꯏꯔꯣ ꯅꯦꯝꯅ ꯄꯨꯂꯞ ꯑꯌꯥꯝꯕ ꯂꯣꯏ ꯄꯥꯜꯍꯟꯅꯕ ꯑꯩꯅ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯩꯔꯤꯕꯣꯞ ꯄꯥꯝꯕꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯍꯩꯔꯤꯕꯣꯞꯁꯦ ꯊꯥꯔꯀꯥꯟꯗ ꯊꯥꯔꯝꯃꯤꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯄꯥꯜꯂꯦ ꯀꯥꯏꯅ ꯑꯌꯥꯝꯕꯅ ꯍꯥꯏꯅꯕꯅꯦꯕ ꯍꯩꯔꯤꯕꯣꯞ ꯄꯥꯝꯕꯤꯁꯦ ꯁꯨꯛꯄꯥꯟ ꯄꯥꯟꯗꯕꯅꯦꯕ ꯑꯗꯣ ꯑꯣꯖꯥꯒꯤꯗ ꯂꯩꯕꯤꯔꯤꯕ ꯍꯩꯔꯤꯕꯣꯞꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯍꯨꯝꯗ ꯄꯥꯜꯂꯦ ꯍꯥꯏꯕꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯣꯖꯥ ꯕꯣꯕꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯍꯩꯔꯤꯕꯣꯞ ꯄꯥꯝꯕꯤ ꯂꯩꯕꯤꯕꯁꯨ ꯑꯗꯨꯝ ꯐꯪꯒꯅꯤ ꯑꯗꯨꯝ ꯆꯍꯤ 3ꯗ ꯄꯥꯟꯕ ꯌꯥꯕ ꯑꯗꯨꯝ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯊꯥꯖꯗꯕ ꯃꯤꯅꯕꯨꯗꯤꯀꯣ ꯆꯍꯤ ꯍꯩꯔꯤꯕꯣꯞ ꯍꯥꯏꯁꯦ ꯀꯩꯁꯨ ꯆꯍꯤ 3ꯗ ꯄꯥꯜꯂꯣꯏꯒ ꯈꯜꯂꯝꯒꯅꯦꯕ ꯑꯗꯨ ꯑꯗꯨꯝ ꯂꯧꯕꯤꯔ ꯊꯥꯔꯣꯕ ꯄꯥꯟꯗ꯭ꯔꯒꯗꯤ ꯑꯩ ꯔꯤꯛꯁ ꯂꯧꯒꯦꯕ ꯔꯤꯛꯁ ꯂꯧꯖꯒꯦꯕ ꯇꯧꯕꯇꯕꯨ ꯄꯥꯝꯕꯤ ꯑꯃ ꯊꯥꯕ ꯇꯥꯔꯒꯗꯤ
ꯁꯦꯕꯥ ꯈꯤꯇꯪꯗꯤ ꯇꯧꯕꯤꯌꯣꯕ ꯊꯥꯔꯝꯃꯒ ꯂꯪꯊꯣꯛꯑꯃ ꯆꯠꯈꯤꯅꯣꯕ ꯊꯥꯔꯝꯃꯅꯤ ꯃꯈꯣꯡ ꯅꯥꯄꯤ ꯍꯧꯕ ꯁꯦꯡꯗꯣꯛꯄꯤꯕ ꯑꯗꯩ ꯁꯟꯊꯤ ꯁꯟꯌꯨꯡꯒꯤ ꯍꯥꯔ ꯍꯥꯞꯄꯤꯕ ꯑꯗꯩ ꯇꯤꯟ ꯇꯥꯔꯀꯥꯟꯗ ꯇꯤꯟ ꯍꯤꯗꯥꯛ ꯀꯥꯞꯄꯤꯕ ꯍꯥꯏꯕ ꯃꯈꯩꯁꯤ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯗ ꯄꯥꯟꯗ꯭ꯔꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯅ ꯌꯣꯜꯂꯤꯗꯣ ꯑꯩ ꯔꯤꯛꯁ ꯂꯧꯖꯒꯦꯕ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯕꯗ ꯋꯥꯔꯦꯟꯇꯤ ꯋꯥꯔꯦꯟꯇꯤ ꯄꯤꯕꯗ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥꯅ ꯍꯩꯔꯤꯕꯣꯛꯀꯤ ꯋꯥꯔꯦꯟꯇꯤ ꯄꯤꯕꯤꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯤꯔꯤꯗꯣ ꯀꯩꯒꯨꯝꯕ ꯃꯥꯅꯦ ꯄꯥꯜꯂꯒꯗꯤ ꯃꯥꯒꯨꯝꯕ ꯃꯤ ꯆꯥꯝꯃ ꯏꯅꯥꯛ ꯂꯥꯛꯀꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯋꯥꯟꯁ ꯑꯩꯅ ꯐꯥꯔꯝꯁꯤꯗ ꯇꯧꯕꯗ ꯑꯣꯏꯗꯕ ꯑꯃꯇꯪ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯑꯩ ꯐꯥꯔꯝꯁꯦ ꯗꯥꯎꯟ ꯑꯣꯏꯕ ꯍꯧꯔꯛꯑꯕꯅꯤ ꯏꯁꯦꯡ ꯁꯦꯡꯅ ꯑꯩ ꯋꯥꯈꯜꯂꯣꯟꯗꯀꯣ ꯑꯩꯒꯤ ꯐꯥꯔꯝꯁꯤꯗ ꯑꯩꯅ ꯃꯤꯉꯣꯟꯗ ꯆꯤꯠ ꯇꯧꯔꯒ ꯄꯣꯠ ꯑꯃꯇꯪ ꯌꯣꯜꯂꯨꯕ ꯌꯣꯜꯂꯤ ꯃꯤꯀꯨꯞꯇꯨꯗꯤ ꯑꯩ ꯐꯥꯔꯝꯁꯤ ꯃꯊꯛꯇ ꯀꯥꯕ ꯅꯠꯇꯦ ꯃꯈꯥꯗ ꯀꯨꯝꯗꯔꯛꯑꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯊꯥꯖꯕ ꯅꯤꯌꯣꯝ ꯆꯨꯝꯕ ꯋꯥ ꯅꯠꯇꯅ ꯑꯩ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏꯕ ꯊꯥꯕꯗ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏ ꯑꯩꯁꯤ ꯀꯣꯝꯂꯥ ꯄꯥꯜꯂꯤꯁꯦ ꯃꯣꯏ ꯈꯪꯗꯕ ꯀꯥꯡꯕꯨꯅꯦ ꯑꯁ ꯀꯣꯝꯂꯥꯁꯦ ꯃꯥꯏꯁꯤꯗ ꯄꯥꯟꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯥꯗꯤ ꯄꯥꯜꯂꯣꯏ ꯀꯥꯏꯅ ꯃꯣꯏ ꯋꯥꯈꯜꯂꯣꯟ ꯊꯥꯖꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯌꯦꯕ ꯀꯣꯝꯂꯥꯁꯦ ꯅꯣꯏ ꯂꯧꯔ ꯊꯥ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯗꯨꯒ ꯄꯥꯝꯕꯤꯁꯦ ꯐ꯭ꯔꯤꯗꯁꯨ ꯑꯩ ꯄꯤꯔꯒꯦ ꯍꯌꯦꯡ ꯄꯥꯜꯂꯀꯥꯟꯗ ꯅꯪ ꯑꯩꯒꯤ ꯄꯥꯝꯕꯤꯗꯣ ꯃꯃꯟꯗꯨ ꯄꯤꯔꯛꯑꯣ ꯇꯧꯕꯇꯕꯨ ꯃꯇꯝꯗꯨꯗꯗꯤ ꯆꯍꯤ 2 ꯁꯨꯔꯀꯥꯟꯗꯗꯤ ꯅꯪ ꯃꯃꯟꯗꯤ ꯈꯔ ꯆꯥꯎꯈꯠꯂꯛꯑꯅꯤ ꯑꯩꯈꯣꯏꯅ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠ ꯆꯩꯁꯤꯡ ꯂꯩꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯄꯨꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯣꯠ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯁꯤ ꯃꯄꯥꯟ ꯂꯝꯗ ꯄꯨꯈꯤꯗꯧꯔꯤꯕꯅꯤ ꯃꯄꯥꯟꯗꯒꯤ ꯄꯣꯠ ꯂꯩꯔꯒ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯕꯗꯤ ꯆꯥꯎꯈꯠꯄ ꯀꯔꯤꯁꯨ ꯉꯝꯂꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯥꯖꯤꯜꯂꯛꯂꯤꯕ ꯍꯩ ꯂꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯕꯣꯕꯣꯏꯒꯤ ꯐꯥꯔꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯍꯩ ꯂꯩ ꯆꯥꯔꯁꯤꯡ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯔꯨ ꯑꯃꯠꯇ ꯆꯦꯟꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯦꯝꯖꯔꯒ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ ꯆꯍꯤ ꯑꯃꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯩꯔꯤꯕ ꯍꯩ ꯂꯩꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯄꯩꯁꯥꯗ ꯌꯦꯡꯂꯨꯔꯒꯗꯤ ꯀ꯭ꯔꯣꯔ ꯂꯣꯝꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯈꯔ ꯃꯈꯩꯗꯤ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯕꯣꯕꯣꯏꯗ ꯂꯩꯍꯧꯔꯤ ꯑꯇꯩ ꯐꯥꯔꯝ ꯇꯧꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯂꯩꯗꯕꯤꯗ ꯏꯁꯥꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯅꯁꯨ ꯏꯝꯐꯥꯜ ꯇꯨꯗꯦꯗ ꯄꯥꯎꯗꯝꯂꯛꯈꯤ ꯕꯣꯕꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯩ ꯂꯩ ꯊꯥꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯛꯈꯤ ꯃꯍꯥꯛꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯅꯔꯁꯔꯤ ꯐꯥꯔꯝ ꯑꯁꯤꯁꯨ ꯀꯨꯝꯖꯥ 2019ꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯍꯩ ꯆꯥꯔꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯁꯦꯝꯖꯕ ꯍꯧꯔꯛꯄꯅꯤ ꯍꯩ ꯂꯩ ꯊꯥꯅꯕ ꯆꯦꯔꯪ ꯐꯥꯎꯕ ꯂꯩꯕ ꯉꯝꯗꯕ ꯀꯌꯥ ꯌꯥꯎꯈꯤ ꯃꯍꯥꯛꯀꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯅꯔꯁꯔꯤ ꯐꯥꯔꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯍꯩ ꯂꯩ ꯑꯌꯥꯝꯕꯅ ꯃꯤꯒꯤ ꯌꯨꯝꯗ ꯄꯥꯟꯕ ꯍꯩ ꯂꯩꯁꯤꯡꯗꯒꯤ ꯃꯁꯥ ꯀꯛꯇꯨꯅ ꯄꯨꯔꯛꯂꯒ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯗꯨꯅ ꯁꯦꯝꯖꯕ ꯉꯥꯛꯇꯅꯤ ꯀꯣꯚꯤꯗꯀꯤ ꯂꯥꯏꯆꯠ ꯂꯩꯗꯨꯅ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯅꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯅꯈꯤ ꯑꯗꯨꯃꯛꯄꯨ ꯕꯣꯕꯣꯏꯗꯗꯤ ꯐꯥꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯀꯣꯟꯅꯗꯕꯒꯤ ꯑꯋꯥꯕ ꯑꯣꯏꯈꯤ ꯀꯣꯔꯣꯅꯥ ꯂꯣꯏꯔꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯈꯔ ꯈꯪꯕꯤꯔꯛꯇꯨꯅ ꯍꯩ ꯂꯩ ꯆꯥꯔꯁꯤꯡ ꯂꯩꯕ ꯂꯥꯛꯄꯤꯔꯦ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯄꯣꯂꯤꯊꯤꯟ ꯕꯦꯒꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯂꯩꯖꯕ ꯉꯝꯖꯔꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯂꯣꯝꯗ ꯊꯥꯖꯤꯜꯂꯛꯏ ꯄꯣꯠꯁꯦ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯁꯦꯡꯅ ꯍꯣꯠꯅꯕꯗꯤ ꯈꯤꯇꯪꯗꯤ ꯇꯜꯂꯦꯕ ꯁꯦꯡꯅꯅꯤꯀꯣ ꯁꯦ ꯑꯗꯨ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯒ꯭ꯔꯥꯐꯇꯦꯠ ꯇꯧꯔꯛꯏꯁꯦ ꯑꯩ ꯃꯄꯥꯟꯂꯣꯝꯗꯩ ꯄꯣꯠ ꯑꯃꯐꯥꯎ ꯂꯩꯇꯦꯕ ꯑꯩ ꯏꯁꯥꯅ ꯑꯩꯈꯣꯏ ꯃꯥꯗꯔ ꯍꯥꯏꯕ ꯇꯤꯁꯨ ꯀꯜꯆꯔ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯆꯥ ꯄꯨꯊꯣꯔꯛꯄꯗ ꯑꯩꯈꯣꯏ ꯇꯤꯁꯨ ꯀꯜꯆꯔꯒꯤ ꯂꯦꯕꯣꯔꯦꯇꯔꯤꯗꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯗꯨꯃꯗꯤ ꯃꯥꯗꯔ ꯑꯣꯏꯅ ꯂꯩꯖꯔꯨꯔꯒ ꯄꯥꯝꯕꯤ ꯑꯃꯈꯛ ꯂꯩꯔꯨꯔꯒ ꯃꯈꯥ ꯇꯥꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯐꯥꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯅ ꯒ꯭ꯔꯥꯐꯇꯦꯠꯁꯤ ꯇꯧꯔ ꯄꯨꯊꯣꯛ ꯇꯥꯔꯒꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯍꯤ ꯑꯃꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅ ꯃꯄꯥꯟꯗꯒꯤ ꯂꯩꯔꯤꯕ ꯀꯣꯝꯂꯥ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯅꯁꯔꯤꯁꯤ ꯂꯩꯁꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯀ꯭ꯔꯣꯔꯗꯅꯦꯕꯀꯣ ꯁꯤ ꯍꯦꯛ ꯄꯥꯔꯨꯔꯒꯗꯤ ꯄꯩꯁꯥꯁꯦ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯑꯣꯏꯕꯅꯤꯀꯣ ꯁꯦ ꯑꯗꯣ ꯁꯤꯒꯤ ꯑꯦꯃꯥꯎꯟꯁꯦ ꯃꯄꯥꯟꯂꯣꯝꯗ ꯆꯠꯈꯤꯗ ꯇꯥꯔꯒꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯏꯝꯄ꯭ꯔꯨꯞ ꯈꯤꯇꯪꯗꯤ ꯑꯣꯏꯈꯠꯂꯛꯀꯅꯦꯕ ꯁꯦꯡꯅ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯐꯥꯎ ꯇꯧꯖꯔꯛꯄꯗꯗꯤ ꯉꯁꯤꯐꯥꯎꯗꯗꯤ ꯑꯩ ꯂꯣꯏꯅ ꯏꯁꯥꯅ ꯒ꯭ꯔꯥꯐꯇꯦꯠ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅ ꯑꯩꯅ ꯇꯧꯗꯕ ꯄꯣꯠ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯇꯦꯁ ꯇꯧꯕꯗꯁꯨ ꯃꯌꯥम ꯐꯦꯜ ꯑꯣꯏꯕꯁꯨ ꯌꯥꯎꯈꯤꯀꯣ ꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯍꯣꯏ ꯑꯉꯥꯎꯕ ꯇꯥꯕꯁꯨ ꯌꯥꯎꯏꯀꯣ ꯑꯁ ꯃꯁꯤꯕꯨ ꯌꯥꯗ꯭ꯔꯥꯅꯦ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯃꯥꯏ ꯄꯥꯛꯂꯀꯥꯟꯗ ꯍꯥꯏꯗꯤ ꯊꯤꯑꯣꯔꯤ ꯈꯛꯇꯅꯦ ꯍꯥꯏꯗꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜꯗꯅꯦꯕ ꯑꯩꯗꯤ ꯆꯠꯂꯤꯁꯤꯀꯣ ꯑꯗꯨ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯉꯁꯤ ꯇꯧꯔꯛꯏꯁꯤꯗ ꯃꯥꯏ ꯄꯥꯛꯄꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯇꯕꯒ ꯌꯦꯟꯅꯧ ꯀꯥꯟꯗ ꯃꯥꯏ ꯄꯥꯛꯇꯕꯅ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯃꯥꯏ ꯄꯥꯛꯄꯗꯤ ꯆꯥꯝꯃꯗ 10%ꯇꯅꯦꯕ ꯑꯗꯨ 10%ꯗꯣ ꯑꯩ ꯑꯗꯨꯝ ꯈꯟꯖꯔꯒ ꯉꯁꯤꯐꯥꯎꯗ ꯐꯥꯔꯝꯁꯤ ꯇꯧꯔꯛꯄꯁꯤꯅꯤ
ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯅꯤꯡꯉꯦ ꯍꯥꯏꯁꯦ ꯏꯁꯥꯒꯤ ꯐꯥꯔꯝꯁꯦ ꯏꯁꯥꯅ ꯄ꯭ꯔꯗꯛꯁꯤ ꯂꯣꯏ ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯦꯜ ꯇꯧꯕ ꯇꯤꯡꯅ ꯂꯩꯗꯕ ꯁꯤ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤꯁꯦ ꯑꯗꯣ ꯐꯥꯔꯝ ꯍꯥꯏꯁꯦ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩ ꯂꯩꯁꯨ ꯊꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯦꯕ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯂꯩꯒꯤ ꯃꯥꯔꯀꯦꯠ ꯂꯩꯇꯕꯅꯤꯅ ꯑꯩꯅꯁꯨ ꯌꯨꯝꯒꯤ ꯈꯔ ꯂꯩꯇꯦꯡ ꯑꯣꯏꯅꯕ ꯊꯥꯕ ꯅꯠꯇꯅ ꯍꯦꯟꯅ ꯊꯥꯗꯦꯕ ꯑꯗꯨ 2018ꯗꯒꯤꯗꯤ ꯑꯩ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯃꯥꯔꯀꯦꯠꯁꯤ ꯈꯔ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯁꯤꯒꯤ ꯃꯤꯁꯟꯁꯤꯗ ꯆꯪꯈꯤꯕꯅꯦꯕ ꯆꯪꯉꯛꯄ ꯀꯥꯟꯗꯗꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯕꯁꯤꯅ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯅꯕ ꯅꯁꯔꯤꯒꯤ ꯆꯦꯔꯪꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯄꯨꯔꯥ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯗꯨꯝ ꯏꯃꯥꯟꯅꯕꯗꯒꯤ ꯊꯥꯈꯤꯕꯒꯤ ꯄꯣꯂꯤꯊꯤꯟ ꯑꯔꯦꯝꯕ ꯂꯧꯔꯒ ꯊꯥꯈꯤꯕ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩ ꯃꯁꯥ ꯑꯣꯏꯔꯣ ꯀꯣꯝꯂꯥ ꯃꯁꯥ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯃꯥꯗꯔ ꯄꯥꯝꯕꯤ ꯂꯩꯇꯗꯅ ꯏꯃꯥꯟꯅꯕꯗꯒꯤ ꯀꯣꯝꯂꯥ ꯑꯄꯥꯟꯕꯗꯨꯗꯒꯤ ꯃꯁꯥ ꯑꯝꯇ ꯀꯛꯂꯒ ꯄꯣꯔꯛꯑꯒ ꯌꯨꯝꯗ ꯑꯗꯨꯝ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯔꯀꯥꯟꯗꯨꯗ 2000 ꯍꯥꯏꯗꯤ ꯀꯣꯔꯣꯅꯥ ꯂꯩꯈꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯃꯌꯥꯝꯗꯗꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯀꯣ ꯑꯗꯨ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯤ ꯂꯩꯁꯤ ꯁꯦꯝꯕꯁꯤꯗ ꯃꯇꯝꯁꯦ ꯍꯥꯏꯗꯤ ꯃꯔꯨꯞꯀꯤ ꯀꯩꯒꯤ ꯁꯦꯟꯁꯨ ꯑꯃꯨꯛ ꯊꯥꯡꯗ꯭ꯔꯦꯗꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯔꯕꯅꯤꯅ ꯌꯨꯝꯗꯩꯁꯨ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦꯗꯅ ꯑꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯈꯤꯕ ꯁꯤ ꯀꯣꯔꯣꯅꯥ ꯂꯩꯈꯤꯕꯁꯦ ꯑꯗꯨꯒ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯂꯩꯁꯦ ꯃꯌꯥꯝꯅ ꯃꯥꯔꯀꯦꯠ ꯈꯒ ꯑꯗꯨꯝ ꯂꯩ ꯂꯩꯕ ꯈꯒ ꯂꯥꯛꯄꯗꯒꯤ ꯑꯗꯨꯒꯤ ꯁꯦꯟ ꯈꯒ ꯐꯪꯕꯗꯨꯅ ꯑꯗꯨꯝ ꯊꯥꯖꯤꯟꯖꯔꯒ ꯉꯁꯤ ꯁꯤꯒꯤ ꯐꯥꯔꯝꯁꯤꯒꯤ ꯆꯥꯡꯁꯦ ꯑꯣꯏꯖꯔꯛꯄꯅꯦꯕ 2018ꯗꯒꯤꯅꯦꯕ ꯑꯣꯖꯥꯅ ꯍꯧꯕꯤꯔꯛꯏꯁꯦꯀꯣ ꯑꯗꯣ ꯍꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯦꯛ ꯍꯧꯕ ꯀꯥꯟꯗꯒꯤꯀꯣ ꯍꯧꯕ ꯀꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯗꯒꯤ ꯑꯗꯨꯝ ꯍꯧꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯔꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯕꯣꯕꯣꯏꯅ ꯍꯥꯏꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯑꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯃꯁꯥꯒꯨꯝꯕ ꯀꯛꯑꯒ ꯇꯧꯏ ꯍꯥꯏꯈꯤꯗꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯁꯥ ꯑꯗꯨꯝ ꯉꯥꯛꯇꯅ ꯇꯧꯕꯤꯕ꯭ꯔꯥ ꯑꯗꯨ ꯀꯩꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯆꯥꯕꯗꯒꯤ ꯑꯣꯏꯕ ꯀꯣꯝꯂꯥ ꯃꯔꯨꯒꯨꯝꯕꯁꯦ ꯂꯪꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯊꯥꯕꯒꯁꯨ ꯑꯗꯨꯝ ꯌꯥꯎꯏꯗꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯕꯤꯔꯛꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯃꯔꯨꯁꯦ ꯂꯩꯕ ꯑꯗꯒꯤ ꯀꯩꯊꯦꯜꯗꯁꯨ ꯑꯗꯨꯝ ꯌꯣꯜꯂꯤꯗꯅ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯃꯔꯨꯁꯦ ꯑꯩ ꯂꯩꯗꯦ ꯍꯥꯏꯕꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯍꯩꯅꯧ ꯃꯔꯨ ꯍꯥꯟꯅ ꯈꯣꯝꯃꯦ ꯅꯝꯕꯔ 1ꯗꯀꯣ ꯍꯩꯅꯧ ꯃꯔꯨꯁꯦ ꯂꯩꯀꯥꯏꯗ ꯍꯥꯏꯗꯤ ꯍꯩꯅꯧꯁꯦ ꯆꯥꯔꯒ ꯑꯗꯨꯝ ꯂꯪꯊꯣꯛꯏꯗꯅ ꯑꯗꯨ ꯂꯪꯊꯣꯛꯏꯁꯤꯡꯁꯦ ꯑꯩ ꯐꯖꯅ ꯀꯂꯦꯛꯁꯟ ꯇꯧꯋꯦꯕ ꯑꯗꯒꯤ ꯑꯉꯥꯡꯗꯒꯁꯦ ꯑꯩ ꯍꯩꯅꯧ ꯃꯔꯨ 50 ꯄꯣꯔꯛꯑꯣ ꯑꯩ ꯂꯨꯄꯥ 10 ꯄꯤꯒꯦ 50 ꯄꯤꯒꯦ ꯀꯥꯏꯔ ꯑꯉꯥꯡꯗꯣ ꯌꯥꯝ ꯏꯟꯇꯔꯦꯁ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯗꯨ ꯐꯪꯗꯣꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯂꯦꯛꯁꯟ ꯁꯨꯝ ꯇꯧꯍꯟꯕ ꯑꯗꯨꯒ ꯑꯩ ꯒ꯭ꯔꯥꯐꯇꯦꯠ ꯇꯧꯕꯁꯦ ꯍꯩꯅꯧꯗ ꯍꯥꯟꯅ ꯍꯧꯋꯦꯕ ꯑꯗꯨ ꯍꯩꯅꯧꯗ ꯍꯧꯔ ꯃꯇꯨꯡꯗꯨꯗ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯅꯣꯕꯥꯞ ꯍꯥꯏꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯤꯗꯅ ꯅꯣꯕꯥꯞꯁꯤ ꯆꯥꯔꯒꯁꯨ ꯃꯔꯨꯁꯤ ꯀꯅꯥꯃꯨꯛ ꯁꯤꯖꯤꯟꯅꯗꯦꯕ ꯑꯗꯨ ꯅꯣꯕꯥꯞꯁꯦ ꯑꯩꯁꯦ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯅꯣꯕꯥꯞꯁꯤ ꯃꯔꯨꯁꯤ ꯐꯖꯅ ꯍꯨꯜꯂꯦ ꯑꯗꯒꯤ ꯍꯩꯖꯥꯡ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯩꯖꯥꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨ ꯍꯩꯖꯥꯡ ꯃꯔꯨꯒꯁꯤ ꯈꯣꯝꯃꯒ ꯆꯥꯔꯁꯤ ꯍꯨꯜꯂꯦꯔꯒ ꯑꯗꯨ ꯃꯇꯨꯡꯗ ꯀꯣꯝꯂꯥꯁꯦ ꯑꯩꯅ ꯏꯃꯥꯟꯅꯕꯗꯒꯤ ꯃꯁꯥꯁꯤ ꯂꯧꯔꯨꯔꯒ ꯍꯥꯏꯗꯤ ꯄꯥꯜꯂꯒ ꯂꯩꯕ ꯀꯣꯝꯂꯥ ꯚꯦꯔꯥꯏꯇꯤ ꯕ꯭ꯔꯤꯠ ꯑꯐꯕꯗꯣ ꯈꯜꯂꯒ ꯂꯧꯔꯒ ꯑꯩꯅ ꯒ꯭ꯔꯥꯐꯇꯦꯠ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤ ꯑꯗꯨꯝ ꯆꯪꯉꯛꯄꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯔꯨꯒꯤ ꯄꯣꯠꯁꯤꯗꯤ ꯍꯥꯏꯗꯤ ꯆꯝꯄ꯭ꯔꯥꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯊꯝꯃꯦꯕ ꯑꯗꯨ ꯃꯔꯨ ꯑꯣꯏꯅꯗꯤ ꯑꯩꯗꯤ ꯒ꯭ꯔꯥꯐꯇꯦꯠꯅ ꯑꯌꯥꯝꯕ ꯊꯝꯃꯦ ꯑꯦꯅꯤ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛꯁꯤꯀꯣ ꯒ꯭ꯔꯥꯐꯇꯦꯠꯅ ꯍꯥꯏꯗꯤ ꯄꯥꯟꯕ ꯊꯨꯔꯦ ꯑꯗꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯪꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯃꯦꯠꯁꯤꯗ ꯆꯥꯟꯅꯗꯦ ꯍꯥꯏꯕꯗꯨꯃ ꯂꯩꯇ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯥꯐꯇꯦꯠ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅꯇꯧꯔꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯐꯥꯔꯝꯁꯤꯗ ꯍꯦꯛ ꯈꯣꯡꯗꯥꯔꯛꯄꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯖꯒꯦ ꯁꯤ ꯍꯥꯟꯅ ꯇꯧꯕꯤꯔꯤꯁꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯉꯁꯥꯏꯒꯤ ꯍꯩ ꯃꯔꯨꯒꯨꯝꯕ ꯑꯗꯒꯤ ꯒ꯭ꯔꯥꯐꯇꯦꯠ ꯑꯣꯏꯔꯦ ꯍꯥꯏꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯖꯕꯗꯗꯤ ꯐꯥꯔꯝꯁꯤꯗ ꯂꯩꯔꯤꯁꯦ ꯂꯩ ꯃꯈꯜ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯑꯗꯣ ꯍꯦꯛ ꯍꯧꯔꯛꯄꯁꯦ ꯍꯩꯁꯤꯅ ꯑꯗꯨꯝ ꯁ꯭ꯇꯥꯔꯇꯤꯡꯁꯦ ꯍꯩꯁꯤꯅ ꯑꯗꯨꯝ ꯑꯣꯏꯕꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯁꯨ ꯃꯔꯛꯁꯨ ꯑꯗꯨꯝ ꯌꯥꯟꯁꯤꯟꯕꯤꯈꯤꯕ꯭ꯔꯥ ꯀꯣꯟꯅ ꯂꯩꯁꯦ ꯍꯥꯞꯆꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯒꯤ ꯍꯦꯛ ꯑꯄꯥꯝꯕꯁꯦ ꯍꯩꯅꯦꯕ ꯑꯗꯣ ꯍꯩꯁꯤꯅꯦ ꯑꯄꯥꯝꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯈꯜꯂꯦꯕ ꯑꯩꯅ ꯍꯩꯁꯤ ꯈꯛꯇꯪ ꯁꯨꯝ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣই ꯀꯅꯥꯒꯨꯝꯕꯅ ꯂꯩ ꯄꯥꯝꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨ ꯂꯩ ꯍꯪꯉꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯑꯗ ꯑꯩꯅ ꯃꯁꯤ ꯍꯩ ꯈꯛꯇꯪ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯂꯩꯁꯤ ꯈꯔꯗꯤ ꯌꯥꯎꯗ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯇꯁꯦꯡꯅ ꯑꯩ ꯂꯩꯁꯤ ꯌꯥꯎꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯄꯥꯝꯕꯗꯤ ꯍꯩꯅꯦꯕ ꯍꯩ ꯔꯥꯁꯤꯗꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯈꯤꯕꯅꯦ ꯇꯁꯦꯡꯅ ꯌꯥꯝꯅ ꯂꯩꯁꯤꯗꯗꯤ ꯏꯟꯇꯔꯦꯁ ꯂꯧꯔꯒ ꯌꯥꯎꯈꯤꯕꯗꯤ ꯅꯠꯇꯦꯕ ꯄꯥꯕ꯭ꯂꯤꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯄꯣꯠ ꯂꯩꯕ ꯍꯥꯏꯇꯕꯨ ꯋꯥꯔꯤ ꯑꯃꯗ ꯂꯥꯛꯑꯒ ꯀꯣꯝꯂꯥ ꯂꯩꯒꯦ ꯍꯥꯏꯕ ꯃꯤ ꯌꯥꯎꯋꯦ ꯕꯣꯔꯣꯏ ꯂꯧꯒꯦꯁꯨ ꯌꯥꯎꯋꯦ ꯑꯗꯩ ꯀꯅꯥꯒꯨꯝꯕꯅ ꯂꯩ ꯂꯧꯒꯦꯁꯨ ꯌꯥꯎꯋꯤꯗꯅ ꯑꯗꯨꯗꯤ ꯑꯗꯨꯝꯕꯒꯤ ꯈꯜꯂꯒ ꯑꯦꯚ꯭ꯔꯤꯊꯤꯡ ꯐꯪꯉꯒꯗꯤ ꯄꯣꯠꯁꯦ ꯑꯩꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯑꯃ ꯐꯅꯕ ꯁꯦꯝꯕ ꯍꯥꯏꯁꯦ ꯄꯩꯁꯥ ꯂꯣꯏ ꯆꯪꯉꯤꯗꯅ ꯑꯗꯨꯅ ꯑꯦꯅꯤ ꯄꯥꯕ꯭ꯂꯤꯛ ꯑꯃ ꯂꯥꯛꯄꯗ ꯃꯣꯏꯅ ꯍꯪꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯁꯤ ꯌꯥꯎꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩ ꯄꯥꯝꯕ ꯃꯤꯁꯨ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯨ ꯂꯩ ꯄꯥꯝꯕ ꯃꯤꯁꯦ ꯍꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯕ ꯃꯤꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ
ꯕꯣꯕꯣꯏꯒꯤ ꯐꯥꯔꯝ ꯑꯁꯤꯗ ꯀꯣꯝꯂꯥ ꯈꯛꯇꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯍꯧꯔꯤ ꯄꯥꯜꯍꯧꯔꯤ ꯑꯃꯗꯤ ꯃꯁꯤꯇ ꯅꯠꯇꯅ ꯌꯦꯜꯍꯧ ꯍꯩꯁꯤꯡꯁꯨ ꯃꯌꯥꯝ ꯑꯃ ꯍꯧꯔꯤ ꯑꯗꯨꯕꯨ ꯚꯦꯔꯥꯏꯇꯤ ꯃꯈꯜ ꯑꯁꯤ ꯃꯃꯤꯡ ꯈꯪꯗꯕꯅ ꯑꯌꯥꯝꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯍꯩ ꯂꯩ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯦꯜꯂꯒ ꯁꯦꯝꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯐꯝ ꯑꯃꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯃꯁꯥ ꯀꯛꯇꯨꯅ ꯄꯨꯔꯛꯂꯒ ꯁꯦꯝꯈꯤꯕ ꯍꯩ ꯂꯩ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯆꯠꯊꯣꯛꯄꯗ ꯐꯖꯔꯕ ꯍꯩ ꯂꯩ ꯃꯈꯜ ꯑꯃꯕꯨ ꯊꯦꯡꯅꯔꯕꯗꯤ ꯐꯖꯅ ꯍꯥꯏꯅꯔꯒ ꯃꯁꯥ ꯀꯛꯇꯨꯅ ꯂꯧꯔꯛꯄꯅ ꯑꯌꯥꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯕꯣꯕꯣꯏꯒꯤ ꯐꯥꯔꯝ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ ꯃꯤꯌꯥꯝꯅꯁꯨ ꯄꯥꯝꯅꯔꯛꯂꯦ ꯑꯗꯨꯕꯨ ꯅꯥꯄꯤ ꯍꯧꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯍꯧꯔꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯥꯄꯤ ꯀꯌꯥ ꯍꯧꯗꯦ ꯑꯗꯨꯕꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤꯗꯤ ꯅꯥꯄꯤ ꯍꯧꯕ ꯍꯧꯔꯛꯂꯦ ꯖꯨꯟ ꯖꯨꯂꯥꯏ ꯐꯥꯎꯕ ꯑꯁꯤꯗ ꯅꯥꯄꯤ ꯁꯦꯡꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯃꯥꯌꯣꯛꯅꯔꯤ ꯅꯥꯄꯤ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯡꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯍꯧꯔꯤ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯩ ꯂꯩ ꯆꯥꯔꯁꯤꯡ ꯑꯁꯤ ꯂꯨꯄꯥ 150ꯗꯒꯤ ꯍꯧꯔꯒ ꯌꯣꯟꯕ ꯍꯧꯔꯤ ꯑꯗꯨꯒ ꯍꯩ ꯄꯥꯜꯂꯕꯁꯤꯡ ꯑꯁꯤꯅ ꯀꯣꯝꯂꯥ ꯄꯥꯜꯂꯤꯕ ꯃꯁꯤꯡ ꯑꯃꯗꯤ ꯄꯥꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯜ ꯂꯦꯞꯂꯤ ꯍꯩ ꯂꯩ ꯆꯥꯔꯁꯤꯡ ꯑꯁꯤ ꯅꯠꯇꯕ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯄꯥꯜꯂꯕ ꯀꯣꯝꯂꯥꯁꯤꯡ ꯑꯌꯥꯝꯕ ꯌꯣꯜꯍꯧꯗ꯭ꯔꯤ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯃꯍꯥꯎ ꯌꯦꯡꯅꯕ ꯄꯤꯖꯕ ꯒꯤꯐꯠ ꯑꯣꯏꯅ ꯄꯤꯕ ꯈꯛꯇꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯍꯧꯔꯤ ꯕꯣꯔꯣꯏ ꯍꯩꯅꯤꯡ ꯍꯩꯅꯧ ꯆꯝꯄ꯭ꯔꯥ ꯁꯦꯝꯅꯆꯤꯡꯕ ꯍꯩ ꯃꯈꯜꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯂꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯦꯟꯁꯥꯡ ꯊꯣꯡꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯍꯩꯔꯤꯕꯣꯞ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧ ꯍꯩ ꯃꯈꯜ ꯑꯁꯤ ꯄꯥꯟꯕꯗ ꯆꯍꯤ 10 ꯆꯪꯏ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯑꯁꯤꯗ ꯐꯪꯂꯤꯕ ꯍꯩꯔꯤꯕꯣꯞ ꯑꯁꯤ ꯆꯍꯤ 3ꯗ ꯄꯥꯟꯕ ꯉꯥꯛꯇꯅꯤ ꯐꯥꯔꯝ ꯑꯁꯤꯗ ꯀꯣꯝꯂꯥ ꯈꯛꯇꯗ ꯃꯈꯜ 4-5 ꯂꯩꯔꯤ ꯃꯤꯅꯤ ꯑꯣꯔꯦꯟꯖ ꯍꯥꯏꯕ ꯆꯥꯕꯗ ꯌꯥꯝꯅ ꯁꯤꯟꯕ ꯀꯣꯝꯂꯥ ꯃꯈꯜ ꯑꯁꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯃꯀꯨ ꯌꯥꯎꯅ ꯆꯥꯕꯗ ꯌꯥꯝꯅ ꯊꯨꯝꯕ ꯁ꯭ꯋꯤꯠ ꯂꯦꯃꯟ ꯍꯥꯏꯔꯤꯕ ꯆꯝꯄ꯭ꯔꯥ ꯃꯈꯜ ꯑꯁꯤꯁꯨ ꯐꯖꯅ ꯃꯄꯨꯡ ꯐꯥꯍꯧꯔꯦ ꯀꯣꯝꯂꯥꯁꯤ ꯊꯥꯔꯒ ꯃꯁꯤꯒꯤ ꯀꯣꯝꯂꯥꯁꯤ ꯃꯍꯤꯁꯦ ꯑꯩ ꯃꯌꯥꯝꯗ ꯌꯣꯟꯒꯦꯅ ꯊꯥꯕ ꯅꯠꯇꯦꯕ ꯑꯩꯁꯤꯀꯣ ꯌꯣꯟꯁꯨ ꯌꯣꯟꯗꯦ ꯉꯁꯤ ꯀꯦꯖꯤ ꯑꯃꯨꯛ ꯌꯣꯟꯗꯦꯕ ꯑꯩ ꯂꯥꯛꯏꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯦ ꯁꯤꯗ ꯑꯩꯅ ꯒꯤꯐꯠ ꯑꯣꯏꯅ ꯁꯨꯝ ꯄꯤꯖꯕ ꯑꯗꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯃꯤ ꯀꯣꯝꯂꯥ ꯃꯌꯥꯝ ꯂꯩꯒꯦ ꯍꯥꯏꯌꯦꯕ ꯑꯩꯅ ꯁꯤ ꯀꯣꯝꯂꯥ ꯃꯅꯤꯡꯗꯨ ꯃꯌꯥꯝ ꯍꯧꯔꯤꯕ ꯑꯗꯣ ꯑꯃꯐꯥꯎ ꯌꯣꯟꯈꯤꯗꯦꯕ ꯍꯌꯦꯡ ꯑꯗꯨꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯌꯦꯡꯉꯒꯁꯨ ꯃꯌꯥꯝ ꯈꯪꯉꯝꯒꯅꯤꯀꯣ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯂꯨꯄꯥ ꯑꯃ ꯂꯧꯔꯒ ꯑꯩ ꯀꯣꯝꯂꯥ ꯌꯣꯟꯈꯤꯗ꯭ꯔꯤꯕ ꯑꯗꯨ ꯃꯌꯥꯝꯗ ꯑꯩ ꯒꯤꯐꯠ ꯑꯣꯏꯅ ꯁꯨꯝ ꯄꯤꯖꯩꯌꯦꯕ ꯑꯗꯣ ꯑꯩ ꯃꯇꯨꯡ ꯇꯥꯕꯁꯨꯀꯣ ꯀꯣꯝꯂꯥꯁꯦ ꯑꯩꯒꯤ ꯐꯥꯔꯝꯗ ꯄꯥꯟꯕ ꯀꯣꯝꯂꯥ ꯑꯃꯐꯥꯎ ꯌꯣꯜꯂꯣꯏꯕ ꯑꯩ ꯃꯌꯥꯝꯗ ꯇꯦꯁ ꯇꯧꯕ ꯑꯣꯏꯅ ꯁꯨꯝ ꯄꯤꯖꯒꯅꯦꯕ ꯀꯣꯝꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯑꯣꯔꯦꯟꯖ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯑꯣꯔꯅꯥꯃꯦꯟꯇꯦꯜ ꯑꯣꯏꯅ ꯗꯦꯀꯣꯔꯦꯁꯟꯒꯤ ꯀꯣꯝꯂꯥ ꯍꯥꯏꯇꯥꯔꯦꯅꯦ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯄꯥꯜꯂꯤꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯕ꯭ꯂꯤꯛꯇ ꯑꯩꯈꯣꯏꯅ ꯌꯣꯜꯂꯤꯁꯦ 1200 ꯀꯨꯝꯕ ꯆꯥꯡ ꯌꯣꯜꯂꯤꯕ ꯑꯗꯒꯤ ꯃꯣꯏ ꯍꯣꯜꯁꯦꯜꯗ ꯂꯧꯕ ꯀꯥꯡꯕꯨꯒꯤꯅ ꯍꯣꯜꯁꯦꯜꯒꯤ ꯔꯦꯠ ꯑꯃ ꯂꯩꯖꯩꯀꯣ ꯑꯄꯥꯟꯕꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯝꯂꯥ ꯑꯆꯧꯕ ꯄꯥꯟꯕ ꯆꯥꯕ ꯌꯥꯕꯁꯦ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯟꯕ ꯃꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯦꯕ ꯍꯥꯏꯗꯤ ꯄꯥꯝꯕꯤ ꯌꯥꯝ ꯆꯥꯎꯔꯒꯗꯤ ꯂꯨꯄꯥ 2,000 ꯌꯣꯟꯕ ꯂꯩ 3 ꯌꯣꯟꯕ ꯂꯩꯀꯣ ꯑꯗꯨꯒ ꯆꯥꯎꯗ꯭ꯔꯒꯗꯤ 1,000 ꯌꯣꯟꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨ ꯄꯥꯝꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯕ ꯑꯣꯖꯥꯒꯤꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯩ ꯂꯩꯔꯤꯕ ꯍꯩꯁꯤꯡꯁꯦ ꯍꯩ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤ ꯃꯈꯜ ꯂꯩꯔꯤꯁꯤꯡꯁꯦ ꯑꯣꯖꯥꯅ ꯃꯃꯤꯡꯁꯤꯡꯁꯦ ꯑꯣꯖꯥꯗ ꯂꯩꯕꯤꯔꯤꯕ ꯚꯦꯔꯥꯏꯇꯤꯁꯤꯡꯁꯦ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣꯅꯦ ꯍꯩꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯗꯨꯗ ꯃꯈꯜ 4-5 ꯁꯨꯝ ꯐꯪꯉꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯤꯅꯤ ꯑꯣꯔꯦꯟꯖ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯆꯥꯕ ꯌꯥꯗꯕ ꯆꯥꯕꯗꯤ ꯌꯥꯏ ꯌꯥꯝ ꯁꯤꯟꯕ ꯑꯣꯔꯅꯥꯃꯦꯟꯇꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯁ꯭ꯋꯤꯠ ꯂꯤꯃꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯁ꯭ꯋꯤꯠ ꯂꯤꯃꯟꯁꯤꯅ ꯑꯃꯨꯛ ꯃꯀꯨꯒ ꯄꯨꯂꯞ ꯆꯥ ꯌꯥꯝꯅ ꯊꯨꯝꯕ ꯁꯤꯁꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯑꯣꯏꯗꯕ ꯁ꯭ꯋꯤꯠ ꯂꯤꯃꯟ ꯍꯥꯏ ꯁꯤꯅꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯤꯅꯤ ꯑꯣꯔꯦꯟꯖꯇꯁꯨ ꯕꯦꯔꯤꯀꯦꯇꯦꯠ ꯍꯥꯏꯇꯥꯔꯦ ꯃꯅꯥ ꯂꯥꯡꯕ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯕꯣꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯒ ꯌꯥꯝ ꯌꯥꯎꯕꯗꯣ ꯕꯣꯔꯣꯏ ꯑꯆꯧꯕꯗꯣ ꯑꯗꯨꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯜ ꯇꯧꯗ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯀꯣꯝꯂꯥ ꯑꯊꯨꯝꯕ ꯃꯆꯥꯗꯣ ꯑꯗꯣ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯔꯁꯦ ꯌꯥꯝ ꯁꯦꯝꯃꯤꯕ ꯁꯤꯁꯦ ꯃꯌꯥꯝ ꯑꯌꯥꯝꯕ ꯐꯥꯔꯝꯗ ꯑꯩꯈꯣꯏꯒꯤ ꯐꯪꯗ꯭ꯔꯤꯕꯁꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯐꯪꯗꯕꯁꯦ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯝꯕꯤ 5,000-10,000 ꯁꯦꯝꯃ ꯄꯨꯂꯞ ꯑꯣꯏꯅ ꯄꯥꯜꯍꯜꯂꯒ ꯌꯣꯟꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯦꯄꯜ ꯑꯣꯏꯅ ꯂꯩ ꯍꯩ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯦꯕ ꯑꯗ ꯏꯟꯁꯥꯡꯒꯨꯝꯕ ꯊꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯣꯖꯥ ꯂꯩꯕꯤꯗꯕ꯭ꯔꯥ ꯏꯟꯁꯥꯡꯒꯤꯗꯤ ꯐꯥꯔꯝ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯗꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯒꯦꯕꯀꯣ ꯑꯩꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯑꯩ ꯏꯟꯁꯥꯡꯁꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤꯅ
ꯍꯧꯖꯤꯛꯁꯤ ꯆꯅꯝꯒ ꯊꯥꯏꯌꯦꯕꯀꯣ ꯃꯔꯣꯏ ꯈꯔ ꯊꯥꯕ ꯃꯔꯣꯏꯒꯨꯝꯕ ꯊꯥꯏ ꯎꯔꯝꯒꯅꯤꯀꯣ ꯑꯩ ꯅꯣꯡꯃ ꯌꯣꯠꯂꯩꯃꯨꯛ ꯇꯧꯗꯦꯀꯣ ꯏꯟꯁꯥꯡ ꯅꯥꯄꯤꯁꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯆꯥꯗꯤ ꯆꯥꯔꯤꯅꯦꯕ ꯑꯩꯁꯦ ꯑꯩꯁꯦ ꯌꯥꯝ ꯁꯥꯊꯤꯅꯤꯅꯦ ꯑꯩꯅ ꯐꯣꯀꯁ ꯇꯧꯕ ꯄꯣꯠꯁꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯤꯡꯁꯦ ꯑꯩ ꯑꯃꯨꯛ ꯆꯪꯗꯕꯤꯅꯤ ꯃꯤꯅ ꯋꯥꯔꯤ ꯁꯥꯔꯛꯑꯁꯨ ꯏꯟꯖꯥꯡ ꯅꯥꯄꯤꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯛꯑꯣꯕꯀꯣ ꯑꯩ ꯍꯣꯏ ꯍꯣꯏꯗꯤ ꯍꯥꯏꯔꯝꯒꯅꯦꯕ ꯇꯥꯔꯣꯏꯕꯗꯣ ꯑꯗꯣ ꯑꯩꯅ ꯄꯥꯝꯃꯤ ꯄꯣꯠꯇꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯨꯛ ꯆꯪꯗꯦꯕ ꯃꯥꯏ ꯑꯣꯟꯁꯤꯜꯂꯦ ꯍꯣꯏ ꯏꯁꯤꯡ ꯆꯥꯏꯔꯀꯥꯟꯗ ꯏꯁꯤꯡ ꯆꯥꯏꯐꯝꯗ ꯂꯩꯕꯅꯤꯅ ꯏꯁꯤꯡ ꯆꯥꯏꯕꯗꯤ ꯌꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯅꯣꯡꯃꯕꯨꯁꯤ ꯄꯥꯝꯕꯤ ꯑꯃꯨꯛ ꯊꯥꯈꯤꯗꯦꯕ ꯌꯣꯄꯥꯛ ꯌꯣꯜꯂꯩ ꯑꯃ ꯇꯧꯈꯤꯗꯦ ꯊꯥꯕꯁꯨ ꯃꯆꯦꯠ ꯑꯃ ꯌꯥꯎꯈꯤꯗꯦ ꯑꯗꯨ ꯏꯟꯖꯥꯡ ꯅꯥꯄꯤꯗꯤ ꯇꯁꯦꯡꯅ ꯏꯟꯇꯔꯦꯁ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯁꯤꯗ ꯂꯩꯕꯁꯦ ꯃꯥꯒꯤ ꯃꯃꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯪꯗꯕꯁꯨ ꯈꯔꯁꯤ ꯑꯗꯨꯝ ꯌꯥꯎꯔꯤꯑꯕ ꯑꯗꯣ ꯁꯤꯒꯤ ꯂꯩ ꯃꯃꯤꯡꯁꯤꯡꯁꯦ ꯑꯣꯖꯥ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯝꯕꯜ ꯂꯩꯁꯦ ꯁꯤꯗ ꯂꯩꯕꯤꯔꯤꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯁꯝꯕꯜ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯝꯕꯜꯗ ꯇꯤꯡꯈꯪ ꯄꯥꯜꯂꯒ ꯂꯩꯕ ꯄꯣꯠꯇꯨ ꯃꯥꯜꯂꯦꯕ ꯑꯗꯣ ꯃꯥꯟꯅꯗꯕꯒꯨꯝꯁꯨ ꯇꯧꯕ ꯁꯤ ꯀꯔꯝꯕ ꯚꯦꯔꯥꯏꯇꯤꯅ ꯗ꯭ꯋꯥꯞꯅꯦꯕꯀꯣ ꯁꯝꯕꯜ ꯂꯩꯗ ꯑꯩꯈꯣꯏ ꯗ꯭ꯋꯥꯞ ꯚꯦꯔꯥꯏꯇꯤ ꯕꯦꯔꯤꯀꯦꯇꯦꯟꯅꯤ ꯃꯅꯥꯁꯦ ꯂꯥꯡꯉꯤꯁꯦ ꯃꯥꯁꯤ ꯇꯤꯡꯈꯪ ꯌꯥꯎꯔꯣꯏ ꯃꯥꯁꯤꯀꯣ ꯇꯤꯡꯈꯪ ꯌꯥꯎꯔꯣꯏ ꯃꯥꯗꯤ ꯀꯩꯅꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯅꯤ ꯄ꯭ꯂꯥꯟ ꯍꯥꯏꯅ ꯀꯧꯋꯦ ꯑꯩꯈꯣꯏ ꯆꯩꯅꯥꯔꯣꯝꯗꯒꯤ ꯂꯥꯛꯄꯅꯦ ꯑꯣ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩ ꯎꯖꯕ ꯃꯅꯤ ꯄ꯭ꯂꯥꯟ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯆꯠꯂꯒ ꯑꯁꯤꯁꯨ ꯃꯅꯤ ꯄ꯭ꯂꯥꯟ ꯆꯤꯡꯉꯦꯕ ꯃꯣꯏꯁꯦ ꯑꯗꯣ ꯁꯤꯁꯨ ꯃꯅꯤ ꯄ꯭ꯂꯥꯟ ꯀꯧꯋꯦ ꯑꯗꯣ ꯃꯣꯏ ꯚꯦꯔꯥꯏꯇꯤ ꯃꯈꯜ ꯃꯈꯜ ꯂꯩꯕ ꯃꯥꯜꯂꯦ ꯑꯩꯁꯨ ꯁꯨꯝ ꯈꯟꯕꯗꯀꯣ ꯁꯤꯁꯨ ꯃꯅꯤ ꯄ꯭ꯂꯥꯟꯅꯤ ꯁꯤꯁꯨ ꯃꯅꯤ ꯄ꯭ꯂꯥꯟꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯃꯥꯏ ꯃꯃꯤꯡ ꯑꯃꯗꯤ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯃꯛꯇ ꯑꯩ ꯊꯣꯏꯗꯣꯛꯅ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯩꯔꯤꯕꯁꯤ ꯑꯦꯂꯣꯚꯦꯔꯥꯁꯨ ꯃꯥꯟꯒꯨꯝ ꯁꯨꯝ ꯇꯧꯕ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯀꯦꯋꯥ ꯍꯥꯏꯅ ꯑꯃ ꯂꯩꯗꯣ ꯑꯗꯨ ꯃꯣꯏꯒꯤ ꯚꯦꯔꯥꯏꯇꯤꯅꯦꯕ ꯃꯣꯏꯅ ꯗ꯭ꯋꯥꯞ ꯑꯣꯏꯕ ꯕꯦꯔꯤꯒꯦꯇꯦꯠ ꯑꯣꯏꯕ ꯃꯅꯥꯁꯦ ꯑꯗꯨ ꯃꯣꯏ ꯀꯦꯋꯥꯒꯤ ꯒ꯭ꯔꯨꯞꯅꯤ ꯃꯣꯏꯁꯦ ꯃꯣꯏ ꯐꯦꯃꯤꯂꯤꯅꯤ ꯃꯣꯏꯁꯦ ꯑꯗꯒꯤ ꯁꯤꯗꯒ ꯂꯩ ꯁꯥꯠꯂꯤꯁꯦ ꯁꯤꯁꯤꯅ ꯄꯣꯏꯁꯦꯟꯇꯤꯌꯥ ꯀꯧꯋꯦ ꯁꯤꯁꯤꯅ ꯄꯣꯏꯁꯦꯟꯇꯤꯌꯥ ꯀꯧꯋꯦ ꯁꯤꯅ ꯗ꯭ꯋꯥꯞꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯍꯧ ꯂꯣꯀꯦꯜꯁꯤꯅ ꯏꯋꯥꯡ ꯋꯥꯡꯅ ꯁꯥꯠꯂꯤꯗꯅ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯗ꯭ꯋꯥꯞ ꯑꯣꯏꯅꯤ ꯅꯦꯝꯅ ꯁꯨꯝ ꯁꯥꯠꯇꯣꯏꯅꯤ ꯋꯥꯡꯅ ꯎꯒꯤ ꯇꯥꯏꯞꯇ ꯇꯧꯋꯤꯗꯅ ꯑꯗꯨꯅ ꯁꯤꯅ ꯑꯅꯦꯝꯕꯅꯦꯕ ꯑꯗꯒꯤ ꯂꯩ ꯃꯈꯜꯁꯦ ꯑꯣꯖꯥꯅ ꯑꯗꯨꯝ ꯊꯥꯠꯂꯤꯁꯦ ꯑꯣꯔꯀꯤꯗꯇꯁꯨ ꯃꯃꯤꯡ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯔꯀꯤꯗ ꯃꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩ ꯈꯪꯗꯕꯗꯤ ꯈꯪꯗꯦꯀꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯌꯥꯔꯦ ꯃꯣꯏꯁꯦ ꯎꯗ ꯅꯞꯄ ꯍꯧꯕ ꯀꯥꯡꯕꯨꯅꯤ ꯃꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯒꯝꯂꯥꯗ ꯑꯩꯈꯣꯏꯅ ꯁꯦꯜ ꯇꯧꯕꯗ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦ ꯒꯝꯂꯥꯗ ꯑꯩꯈꯣꯏ ꯁꯦꯝꯖꯕ ꯑꯗꯨ ꯁꯤ ꯎꯗ ꯅꯞꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯒꯝꯂꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯦꯡꯒꯤꯡ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯌꯥꯟꯕ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯑꯗꯨ ꯇꯧꯕꯇꯕꯨ ꯃꯉꯣꯟꯗ ꯍꯥꯞꯇꯣꯏ ꯁꯣꯏꯜꯁꯦ ꯂꯩꯕꯥꯛ ꯍꯥꯞꯄ ꯌꯥꯗꯦ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯃꯇꯦꯛꯀꯨꯝꯕ ꯑꯗꯩ ꯃꯩꯇꯥꯟꯒꯨꯝꯕ ꯑꯗꯩ ꯑꯩꯈꯣꯏ ꯎꯗ ꯅꯞꯄ ꯏꯁꯪꯗꯣ ꯃꯣꯏꯒꯨꯝꯕ ꯁꯤꯁꯦ ꯍꯥꯞꯄꯒ ꯊꯥꯒꯗꯧꯕ ꯂꯩꯕꯥꯛ ꯍꯥꯞꯄꯗꯤ ꯃꯣꯏ ꯁꯤꯗꯣꯏꯅꯤꯀꯣ ꯂꯩꯕꯥꯛ ꯍꯥꯞꯄ ꯌꯥꯗꯕ ꯂꯩꯕꯥꯛ ꯍꯥꯞꯄ ꯌꯥꯗꯦ ꯃꯣꯏ ꯕꯣꯟꯁꯥꯏꯁꯨ ꯁꯦꯝꯅꯩ ꯑꯗꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗꯁꯨ ꯊꯥꯅꯕ ꯑꯗꯒꯤ ꯁꯤꯅ ꯁꯣꯝ ꯁꯥꯏ ꯁꯨꯝ ꯆꯠꯂꯁꯤꯀꯣ ꯌꯥꯏ ꯁ꯭ꯋꯥꯏꯗꯤ ꯄꯣꯠꯁꯤ ꯃꯤꯛꯁꯑꯞ ꯑꯣꯏꯅ ꯇꯧꯔ ꯂꯩꯔꯦ ꯁ꯭ꯋꯥꯏꯁꯤ ꯍꯥꯏꯕ ꯃꯃꯤꯡꯁꯦꯀꯣ ꯑꯗꯨ ꯈꯔ ꯈꯪꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯣꯏ ꯁꯨꯝꯕꯁꯤ ꯁꯤꯅ ꯀꯂꯥꯊꯤꯌꯥ ꯀꯧꯋꯦꯕ ꯃꯣꯏꯁꯦ ꯀꯂꯥꯊꯤꯌꯥꯒꯤ ꯒ꯭ꯔꯨꯞꯅꯤ ꯃꯣꯏꯁꯦ ꯑꯗꯒꯤ ꯑꯗꯣ ꯑꯣꯖꯥ ꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯑꯃ ꯋꯥꯏꯠ ꯑꯣꯏꯅ ꯁꯥꯠꯂꯤꯁꯦ ꯁꯤꯁꯤ ꯀꯔꯤ ꯃꯁꯤ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯀꯂꯦꯛꯁꯟ ꯇꯧꯕꯗꯣ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟꯗ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗ ꯃꯣꯏ ꯗꯨꯀꯥꯟꯗꯁꯨ ꯃꯃꯤꯡ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯃꯦꯕ ꯑꯗ ꯄꯣꯠꯁꯤ ꯐꯖꯔꯒꯗꯤ ꯑꯩꯗꯤ ꯄꯨꯔ ꯂꯥꯛꯄꯤꯅꯦꯕ ꯑꯗ ꯃꯃꯤꯡꯁꯦ ꯑꯩ ꯂꯩꯗꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦꯕ ꯏꯁꯦꯡ ꯁꯦꯡꯅꯀꯣ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯅꯦꯠꯇ ꯆꯪꯉ ꯁꯨꯝ ꯌꯦꯡꯕꯗꯕꯨꯗꯤ ꯃꯃꯤꯡ ꯊꯣꯛꯑꯦꯕ ꯑꯗꯣ ꯁꯤꯃꯗꯤ ꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯁꯤꯅ ꯐꯦꯟ ꯄꯥꯝ ꯍꯥꯏꯕꯀꯣ ꯐꯦꯟ ꯄꯥꯝ ꯀꯧꯋꯦ ꯕꯣꯕꯣꯏꯅ ꯍꯩ ꯂꯩ ꯊꯥꯗꯨꯅ ꯅꯔꯁꯔꯤ ꯁꯦꯝꯗꯨꯅ ꯐꯥꯔꯝ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯤꯅꯦꯃꯥ ꯍꯣꯜ ꯂꯤꯡꯗꯨꯅ ꯐꯤꯜꯝ ꯀꯥꯞꯂꯝꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯦꯞꯈꯤꯕ ꯀꯨꯏꯔꯦ ꯂꯨꯍꯣꯡꯕꯒꯤ ꯀꯦꯃꯦꯔꯥ ꯅꯝꯕꯁꯨ ꯃꯇꯝ ꯀꯨꯏꯅ ꯆꯠꯂꯝꯃꯤ ꯑꯗꯨꯁꯨ ꯂꯦꯞꯇꯨꯅ ꯉꯁꯤꯗꯤ ꯍꯩ ꯂꯩ ꯁꯦꯝꯗꯨꯅ ꯐꯥꯔꯝ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯗꯒꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯐꯥꯔꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯦ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯐꯥꯔꯝ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯛꯄꯅ ꯃꯤꯌꯥꯝꯅꯁꯨ ꯍꯩ ꯂꯩ ꯆꯥꯔꯁꯤꯡ ꯂꯩꯕ ꯂꯥꯛꯄꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄꯅ ꯄꯩꯁꯥ ꯈꯔꯗꯤ ꯐꯪꯖꯔꯦ ꯌꯨꯝꯒꯤ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯁꯥꯅ ꯁꯥꯖꯕ ꯄꯣꯂꯤ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅꯁꯨ ꯄꯣꯂꯤ ꯍꯥꯎꯁ ꯑꯃꯇꯪ ꯁꯥꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯍꯧꯔꯤ ꯕꯣꯕꯣꯏꯅ ꯉꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯑꯩꯈꯣꯏ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯔꯣꯏꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯤꯔꯗꯨꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯁꯤꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯈꯤꯕꯅ ꯅꯍꯥꯁꯤꯡꯗ ꯌꯥꯝꯅ ꯑꯃꯥꯡꯕ ꯑꯣꯏꯔꯦ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯐꯪꯗ꯭ꯔꯒꯁꯨ ꯃꯣꯕꯥꯏꯜꯗ ꯉꯥꯎꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯕꯤꯌꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ
ꯍꯩ ꯂꯩ ꯊꯥꯅꯤꯡꯕ ꯅꯍꯥꯁꯤꯡ ꯂꯩꯔꯒꯁꯨ ꯂꯥꯛꯄꯤꯌꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯏꯝꯐꯥꯜ ꯇꯨꯗꯦꯗ ꯄꯥꯎꯖꯦꯜꯂꯛꯈꯤ꯫ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯔꯣ꯫ ꯍꯣꯔꯇꯤꯀꯜꯆꯔꯁꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯄꯣꯂꯤ ꯍꯥꯎꯁ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯤ ꯍꯥꯎꯁꯁꯤ ꯏꯁꯥꯅ ꯁꯥꯖꯕꯅꯤ ꯇꯧꯕꯇꯕꯨ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯄꯣꯂꯤ ꯍꯥꯎꯁ ꯈꯔ ꯆꯥꯎꯕ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦ ꯗꯤꯄꯥꯔꯠꯃꯦꯟꯅ ꯅꯨꯡꯁꯤꯕꯤꯔꯒ ꯑꯗꯨꯝꯇꯪ ꯃꯇꯦꯡ ꯇꯧꯕꯤꯔꯒꯗꯤ ꯑꯁ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯊꯕꯛꯁꯤꯗ ꯌꯥꯝ ꯊꯨꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯑꯣꯏꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯇꯪꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯑꯍꯦꯟꯕ ꯑꯣꯖꯥꯗꯒꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤꯕ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯤꯗ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯂꯦꯝꯃꯒ ꯂꯩꯕ ꯃꯤꯁꯨ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯔꯤꯑꯕ ꯍꯥꯏꯗꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯦꯅ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯔꯒ ꯂꯩꯊꯣꯛꯈꯤꯕ ꯑꯗꯒꯤ ꯃꯌꯨꯝꯗ ꯗꯤꯃꯥꯟꯗ ꯇꯧꯔꯒ ꯂꯩꯕ ꯃꯁꯥꯅ ꯍꯣꯠꯅꯅꯤꯡꯗꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯑꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯣꯖꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯑꯣꯖꯥꯒꯤ ꯁꯥꯏꯠꯇ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥ ꯍꯥꯏꯇꯥꯔꯦꯅꯦ ꯅꯍꯥꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯐꯣꯟꯁꯦ ꯊꯣꯛꯂꯛꯄꯁꯦ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯅꯍꯥꯗꯗꯤ ꯌꯥꯝꯅ ꯃꯥꯡꯖꯩꯕ ꯂꯥꯟꯅ ꯁꯤꯖꯤꯟꯅꯩꯕꯀꯣ ꯑꯗꯨ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥ ꯃꯈꯩꯁꯦ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯑꯦꯁ ꯅꯪꯅ ꯁꯤꯗ ꯐ꯭ꯔꯤꯗ ꯂꯩꯊꯣꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯨꯔꯒꯁꯨ ꯅꯊꯧ ꯂꯩꯇꯦ ꯁꯨꯝ ꯍꯥꯏꯔꯛꯀꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯩꯒꯤ ꯍꯦꯛ ꯋꯥꯈꯜꯂꯣꯟꯗ ꯍꯧꯖꯤꯛ ꯊꯕꯛ ꯐꯪꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯁꯦ ꯏꯃꯥ ꯏꯄꯥꯅ ꯀꯔꯤꯝ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯣꯏ ꯊꯝꯃꯒꯀꯣ ꯑꯁ ꯑꯩꯁꯦ ꯃꯤ ꯑꯣꯏꯅ ꯄꯣꯛ ꯇꯥꯔꯗꯤ ꯑꯩ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯧꯕ ꯉꯝꯗꯕ ꯀꯩꯁꯨ ꯂꯩꯇꯦꯕ ꯑꯩꯅ ꯉꯁꯤ ꯁꯤ ꯍꯧꯔꯛꯄ ꯀꯥꯟꯗꯀꯣ ꯑꯩ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯋꯥꯕꯁꯤ ꯊꯦꯡꯉꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯣ ꯁꯨꯡꯋꯥ ꯋꯥꯗꯕ ꯃꯤꯅ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯈꯪꯉꯀꯥꯟꯗꯅꯦ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯗꯩ ꯃꯇꯝ ꯃꯥꯡꯍꯜꯂ ꯂꯩꯗꯧ ꯁꯔꯨꯛꯇꯤꯀꯣ ꯇꯁꯦꯡꯅ ꯊꯕꯛꯁꯤ ꯏꯁꯥꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯈꯜꯂꯁꯦꯕ ꯖꯁ ꯑꯩꯅ ꯍꯩꯖꯕꯁꯤꯡ ꯃꯣꯏꯅ ꯑꯩ ꯏꯅꯥꯛꯇ ꯂꯥꯛꯑꯒꯁꯨ ꯑꯩ ꯍꯩ ꯂꯩ ꯊꯥꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯤ ꯂꯩꯔꯒꯁꯨꯀꯣ ꯑꯗꯨꯝ ꯑꯩ ꯏꯅꯥꯛꯇ ꯂꯥꯛꯑꯣ ꯍꯩ ꯂꯩꯕ ꯊꯥꯕꯗꯣ ꯁꯨꯃꯥꯏꯅ ꯊꯥꯗꯧꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯧꯅꯤ ꯁꯨꯝ ꯇꯥꯟꯅꯖꯦꯕꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯅꯣꯡ ꯉꯥꯟꯗꯩꯅ ꯅꯨꯃꯤꯠ ꯇꯥꯕ ꯑꯗꯨꯝ ꯐꯣꯟꯁꯦ ꯄꯥꯏꯔꯒ ꯑꯗꯨꯝ ꯆꯠꯂꯒ ꯅꯣꯡ ꯉꯥꯟꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯉꯥꯎꯔ ꯂꯩꯕ ꯁꯔꯨꯛꯇꯤꯀꯣ ꯇꯁꯦꯡꯅ ꯏꯁꯥꯒꯤ ꯆꯥꯟꯅꯖꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯊꯕꯛ ꯄꯤꯗ꯭ꯔꯒꯁꯨ ꯏꯁꯥꯒꯤ ꯂꯝ ꯃꯇꯦꯛ ꯑꯃ ꯂꯩꯖꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯀꯣꯝꯂꯥꯗ ꯑꯣꯏꯔꯁꯨ ꯆꯝꯄ꯭ꯔꯥꯗ ꯑꯣꯏꯔꯁꯨ ꯑꯦꯄꯜꯗ ꯑꯣꯏꯔꯁꯨ ꯊꯥꯔꯒ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯑꯩ ꯏꯅꯥꯛꯇ ꯇꯥꯟꯅꯕ ꯌꯥꯅꯤ ꯑꯩꯒꯤ ꯑꯣꯏꯖꯕ ꯈꯪꯖꯕ ꯃꯈꯩꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯒꯦꯕ ꯑꯗꯨꯒ ꯐ꯭ꯔꯤꯗ ꯃꯇꯝꯁꯦ ꯌꯥꯔꯒꯗꯤ ꯃꯥꯡꯍꯟꯕꯤꯗꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯁꯤꯜꯂꯒ ꯊꯕꯛ ꯐꯪꯗꯦꯅ ꯉꯥꯎꯔ ꯂꯩꯒꯗꯧ ꯁꯔꯨꯛꯇꯤ ꯑꯍꯩꯕ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯣꯕꯤ ꯑꯃꯀꯣ ꯑꯗ ꯆꯪꯉꯒ ꯑꯗꯨꯝ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛ ꯑꯗꯨ ꯑꯩ ꯊꯥꯗꯕꯁꯨ ꯌꯥꯎꯕ ꯑꯩ ꯀꯩꯁꯨ ꯃꯥꯏꯟ ꯇꯧꯗꯦꯕ ꯑꯗꯨ 11 ꯀꯥꯔꯦ 11 ꯀꯥꯔꯒ 12 ꯀꯥꯗ꯭ꯔꯤꯉꯩꯗ ꯑꯩ ꯑꯗꯨꯝ ꯇꯣꯛꯑꯒ ꯑꯩ ꯕꯤꯖꯤꯅꯦꯁꯀꯤ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯪꯉꯛꯈꯤꯕ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯆꯪꯉꯒ 2007 ꯑꯩ ꯅꯨꯄꯤ ꯊꯤꯔꯦ ꯑꯗꯩ 2007 2009ꯗ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ 2009ꯒꯤ ꯃꯇꯨꯡꯗ ꯆꯍꯤ 2 ꯂꯩꯔꯒ ꯏꯆꯥ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯁꯤꯒꯤ ꯐꯥꯔꯝꯁꯦ ꯇꯧꯕ ꯍꯧꯔꯛꯄ ꯀꯥꯟꯁꯤꯗꯀꯣ ꯑꯣꯖꯥꯒꯤ ꯂꯣꯏꯅꯕꯤꯅ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁ ꯀꯩ ꯀꯥꯟꯅꯕ ꯑꯣꯏꯔꯣꯏꯗꯕꯗ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕꯒ ꯍꯥꯏꯕꯤꯈꯤꯕ ꯂꯩꯕ꯭ꯔꯥ? ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯍꯣꯏ ꯑꯍꯥꯟꯕꯗꯨꯕꯨꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯆꯍꯤꯃꯨꯛ ꯂꯩꯔꯀꯥꯟꯗ ꯃꯥ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯏꯟꯇꯔꯦꯁ ꯐꯅ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯦꯅꯤ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯗꯤ ꯃꯥꯅ ꯆꯥꯛ ꯏꯁꯤꯡꯒꯤ ꯍꯣꯠꯅꯕꯅꯤꯅ ꯑꯩꯅ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅꯃꯛꯇꯤ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯃꯥꯅ ꯑꯉꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯃꯈꯩꯗꯤ ꯃꯥꯁꯦ ꯁꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯕꯥꯅꯤ ꯍꯣꯠꯅꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯕꯥꯅꯤꯃꯨꯛ ꯍꯣꯠꯅꯃꯤꯟꯅꯗ꯭ꯔꯒꯗꯤ ꯉꯁꯤ ꯌꯧꯔꯛꯑꯝꯃꯣ ꯑꯩ ꯈꯛꯇꯪ ꯍꯣꯠꯅꯔꯝꯃꯗꯤ ꯉꯁꯤ ꯌꯧꯔꯛꯑꯣꯏꯕ ꯏꯁꯥ ꯏꯊꯟꯇ ꯍꯣꯠꯅꯔꯁꯨ ꯑꯣꯏꯔꯣꯏ ꯑꯗꯩ ꯂꯣꯏꯅꯕꯤꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄꯗꯨꯅ ꯑꯣꯖꯥꯅꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤꯅꯤ ꯍꯥꯏꯕ ꯁꯦꯝ ꯕꯣꯕꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯍꯩ ꯂꯩꯅꯆꯤꯡꯕ ꯊꯥꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯃꯤꯔꯝꯒꯤ ꯄꯣꯠꯊꯣꯛ ꯌꯥꯎꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯑꯁꯤꯗ ꯐꯪꯕ ꯍꯩ ꯂꯩꯅꯆꯤꯡꯕ ꯒ꯭ꯔꯥꯐꯇꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝ ꯑꯁꯤꯗ ꯐꯪꯕ ꯍꯩ ꯂꯩꯒꯤ ꯃꯔꯨꯁꯤꯡꯗꯒꯤ ꯁꯦꯝꯃꯒ ꯑꯣꯔꯒꯥꯅꯤꯛꯀꯤ ꯍꯥꯔ ꯈꯛ ꯁꯤꯖꯤꯟꯅꯔꯒ ꯌꯥꯝꯅ ꯀꯟꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯍꯧꯔꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯛꯂꯤꯕ ꯑꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡꯁꯨ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯄꯥꯝꯍꯧꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ